Manipur movie recap na mayam gi damakta pudun lakchari Iron Man 3 movie sigi rating khara palabada IMDb da 7.1 fangi Rotten Tomatoes tana 79% gi fresh rating wari movie sigi release tawpagi tangna 26 April 2013 ni movie sida thoido hendona saktam langkiba singi marakta Iron Man gi saktam da Robert Downey Jr. Trevor Slattery gi saktam da Ben Kingsley Happy Hogan gi saktam da John Favreau Aldrich Killian gi saktam da Guy Pearce James Roth gi saktam da Don Cheadle asina chingbani movie si superhero category gi movie ni aduga movie si 2008 lakiba Iron Man gi sequel amani amasung Avenger he puthokraba matungi wari eduda yumpham moiriba wari ni Marvel Cinematic Universe ki wari kayamarum di mayamna tabiram lakani aduga masigi Iron Man gi part 3 gi sarugasi kanamatana lidi habagi wari si pujarakpani channel ani hangi haiduna mayamna paisa tanbagi mongda di khanbiganu maramdi aina channel ani hangliba si asomna kan channel da English film thagalpa matamda mayamna South na hena chukhibagi short film ngakta thagalon haire aduga aigi English movie viewers singi khanjaratuna somna kan channel asina sewa phangjaragi haiduna channel si hangjikhibani fare mayamda wari si haunaba tawjaraklage wari si liba matamda karigumba aina haiba matamda soikhiba lankhiba yawba taragasu mayamna ngapigani haiba wafam si thamjari movie si gi horpagi wari si Tony Stark ki mawang thaki wari dagi haure haibadi 1999 gi Switzerland gi wari du dagi haure Switzerland da mahana mafam aduda party ma piduna laibani tasena haiba matamda Tony Stark si mawang thaktadi yamna ina khunba playboy ama oiduna laibani playboy hai taragadi nupi si pangkoi koiba nupa sing asibu aikhoina playboy haina khangnai numit aduda Tony Stark so Maya Hansen hariba nupi asiga 31 December numit aduda haibadi New Year ngaiduna leiba party aduda yamna enjoy tawduna leibagi mong asi aikhoina uba fangi masida ho yensin hariba scientist asiga Tony Stark kasu theinai ho yensin hariba nupa asi Iron Man part 1 da cap aduda Iron Man gi suit chaba matamda pateng pangkiba nupa aduni ho yensin hariba nupa asina Iron Man bo cap adudagi chen khiba matamda mateng pangkibani ho yensin ga wari sanaba loraba matungda Maya amasung Tony makhoi ani Maya gi formula haibadi research amabu yengba lai Maya na research toriba ase extremist hariba virus amabu research tobani masi virus asina kanariba ase kanagumba miyoibagi part ama makhut poiro makhong boiro ahing bajiba khudimaki karigumba part ama soidana yaukidaba taragaso amuhana regenerate tawangami haibadi hawalhalapangami makhoi anisu Maya gi formula adu yengba chapa timing aduda mafam aduda Aldrich Killian hariba scientist asisu mafam adura lai mahagasi specially able person ni mahagasi hariba company sigi mapuni habidi advanced idea mechanics hariba company sigi mapu waribani Aldrich na Tony da mahaki company ga loinena thabak tongmina si haiduna offer ama thawi mahaki wahom singalu taw matam Tony su hoi haiduna hari amasung yumgi mathakta chattuna minute manga ngayu haiduna hari Tony na khaliba si Maya ga minute manga da makhoi physical mari lainaraba matungda makhoi ni mathakda unagi haiduna khanbani Tony su mangonda wafam singa du haramduna mafam aduragi lai Maya makhoi ni thenai Maya na su Tony da mark research ki matangda wari adu asomasum sare mahal toriba research asida problem khalatilai maramaduna mahala Tony gi mateng lawga pamki maramaduna mahala Tony ga yamna laksina nabasu honakhibani nolapa matamdadi Tony su mafam aduda kariguma khara iraduna mafam aduragi chatkhi Tabu somna kandadi Aldrich nadi Tony bu ahing chopa mafam maduda Tony lakpa aduma ngaiduna leikhi Tony su Maya da kalimta haram dabida mafam maduda gi chatkhibani haibadi Tony asi playboy ama oribanina mahal khangnaliba nupi si maming asi bawba nongalapu dalwina kaubini sin asi akoina present day California da uba phangi masida mahalna mafam maduda mahaki makuta micro repeater ama inject tawraduna mahala Iron Man gi suit kyamarum sakhi maramdi mawasakta Avenger da alien kyana landarakpadagi thokiba thokodadagi mahagasi anxiety naba hawi maramaduna mafam maduna mahala karigumba amuhana alien attack taragadi haiduna mahala mafam maduda Iron Man gi suit kyamarum mahaki ahama matam maduna sakhibani mahala mafam maduda inaunoba suit ama saduna lei maming asina Mark 42 kawi mawasakta mahala sakhiba suit singasi Mark 7 faudi sakhrabani tawbuda handakti Mark 42 yongna sale sina takpudi mahagna suit asi kayam saramani haibasi akoina khangmangami Mark su Mark 42 adu test tawduna lei
ꯃꯥ 42ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯇꯣꯅꯤ ꯁ꯭ꯇꯥꯔꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯂꯩꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯃꯥ 42 ꯑꯗꯨ ꯀꯧꯕ ꯃꯇꯝꯗ ꯃꯁꯥꯗ ꯃꯥ 42 ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯇꯣꯅꯤ ꯑꯁꯤ ꯊꯕꯛ ꯁꯨꯕ ꯍꯦꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯄꯨꯡ 62 ꯐꯥꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯐꯣꯀꯁ ꯇꯧꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯛ ꯈꯔ ꯄꯤꯔꯗꯨꯅ ꯇꯤꯚꯤ ꯊꯥꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯦꯟꯗꯔꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯦꯔꯣꯔꯤꯁ ꯑꯦꯛ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯏ ꯍꯥꯏꯕꯗꯤ ꯇꯦꯔꯣꯔꯤꯁ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯔꯣꯝ ꯆꯠꯊꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯠꯄ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯤꯚꯤꯗ ꯐꯣꯡꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯃꯐꯝ ꯀꯌꯥ ꯑꯃꯔꯣꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯤ ꯀꯌꯥ ꯑꯃꯔꯣꯝꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯤꯕꯅꯤ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯃꯦꯔꯤꯀꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯑꯃꯦꯔꯤꯀꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ 10 ꯔꯤꯡ ꯍꯥꯏꯅ ꯊꯣꯜꯂꯤ ꯑꯗꯨꯒ ꯃꯦꯟꯗꯔꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ 10 ꯔꯤꯡ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯅꯤ 10 ꯔꯤꯡ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇꯁꯨ ꯇꯣꯅꯤꯕꯨ ꯐꯥꯗꯨꯅ ꯍꯥꯏꯕꯗꯤ ꯄꯥꯔꯠ 1ꯗ ꯇꯣꯅꯤꯕꯨ ꯐꯥꯗꯨꯅ ꯀꯦꯞꯇ ꯄꯨꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯁꯥꯈꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯌꯣ ꯍꯦꯟꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯒꯤ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯣꯅꯤꯁꯨ ꯄꯥꯎ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯔꯅꯜ ꯔꯣꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯪꯉꯤ ꯔꯣꯖ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯑꯦꯟꯖꯥꯏꯇꯤ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯂꯣꯝ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨꯗ ꯆꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯨꯠ ꯑꯗꯨꯗ ꯃꯣꯅꯤꯇꯔ ꯇꯧꯍꯜꯂꯤ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨꯅ ꯃꯣꯅꯤꯇꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯑꯅꯥꯕꯗꯤ ꯌꯥꯎꯗꯦ ꯇꯧꯕꯇꯕꯨ ꯑꯦꯟꯖꯥꯏꯇꯤ ꯑꯦꯇꯦꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯁꯨꯠ ꯑꯗꯨꯅ ꯑꯥꯏꯔꯟ ꯃꯦꯟꯗ ꯍꯥꯏꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯇꯣꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯃꯥꯡꯊꯛꯇ ꯑꯦꯚꯦꯟꯖꯔꯒꯤ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯇꯝ ꯂꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯑꯥꯔꯃꯔ ꯀꯌꯥꯃꯔꯨꯝ ꯁꯥꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗꯅ ꯄꯦꯄꯔ ꯄꯣꯠꯄꯨ ꯎꯕ ꯐꯪꯉꯤ ꯄꯦꯄꯔ ꯄꯣꯠ ꯑꯁꯤ ꯍꯧꯖꯤꯛ ꯇꯣꯅꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯆꯂꯥꯏꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯑꯣꯜꯗ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯛꯏ ꯑꯣꯜꯗ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯇꯣꯅꯤꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛꯇ ꯑꯍꯤꯡ ꯆꯨꯞꯄ ꯉꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯡ ꯑꯁꯤ ꯁꯣꯏꯅꯥꯏꯕꯅꯤ ꯇꯧꯕꯇꯕꯨ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯔꯗꯨꯅ ꯁꯣꯏꯅꯥꯏꯗꯕꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯗꯨꯅ ꯄꯦꯄꯔ ꯄꯣꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕ ꯃꯇꯝꯗꯗꯤ ꯄꯦꯄꯔ ꯄꯣꯠꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄꯦꯄꯔ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯥꯡꯊꯛꯇꯒꯤ ꯈꯪꯅꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯄꯦꯄꯔ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯊꯕꯛ ꯇꯧꯃꯤꯟꯅꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯄꯤ ꯍꯣꯒꯟ ꯍꯧꯖꯤꯛꯇꯤ ꯄꯦꯄꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯈꯤ ꯄꯦꯄꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯄꯦꯄꯔꯕꯨ ꯎꯅꯕ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯣꯅꯤꯗ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ ꯑꯦꯜꯗ꯭ꯔꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯦꯄꯔꯗ ꯑꯦꯛꯁꯇ꯭रीमिस्टꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯔꯦ ꯑꯦꯛꯁꯇ꯭रीमिस्ट ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯊꯛꯇ ꯃꯌꯥꯅ ꯊꯤꯖꯤꯟꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯦꯄꯤꯅꯁꯨ ꯇꯣꯅꯤꯗ ꯄꯥꯎ ꯂꯣꯏꯅ ꯇꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯜꯗ꯭ꯔꯤꯁꯅ ꯄꯦꯄꯔꯗ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯕꯨ ꯖꯣꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯦꯜꯗ꯭ꯔꯤꯁꯅꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯦꯄꯔꯗ ꯂꯣꯏꯅ ꯎꯠꯈꯤ ꯇꯧꯕꯇꯕꯨ ꯄꯦꯄꯔꯁꯨ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗꯨ ꯖꯣꯏꯟ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯦꯜꯗ꯭ꯔꯤꯁꯄꯨ ꯊꯥꯗꯣꯛꯈꯤ ꯑꯦꯜꯗ꯭ꯔꯤꯁꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯍꯦꯄꯤ ꯍꯣꯒꯟꯁꯨ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯤꯡꯅꯗꯨꯅ ꯂꯩꯍꯧꯏ ꯍꯦꯄꯤꯁꯨ ꯑꯦꯜꯗ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯤꯡꯅꯕꯅꯤꯅ ꯃꯍꯥꯛꯅ ꯑꯦꯜꯗ꯭ꯔꯤꯁꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯃꯍꯥꯛꯅ ꯑꯦꯜꯗ꯭ꯔꯤꯁꯄꯨ ꯑꯁꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯊꯤꯌꯦꯇꯔ ꯑꯃꯅꯤ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝꯁꯨ ꯌꯣꯜꯂꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡ ꯑꯗꯨ ꯍꯦꯄꯤꯁꯨ ꯂꯣꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯁꯦꯕꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯁꯦꯕꯤꯟ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯁꯨ ꯑꯦꯜꯗ꯭ꯔꯤꯁꯀꯤ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯔꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯄꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯈꯥꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯔꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯕ꯭ꯔꯤꯐꯀꯦꯁꯇꯒꯤ ꯑꯦꯛꯁꯇ꯭रीमिस्ट ꯂꯧꯊꯣꯔꯛꯏ ꯑꯃꯁꯨꯡ ꯑꯦꯛꯁꯇ꯭रीमिस्ट ꯑꯗꯨ ꯃꯍꯥꯛꯅ ꯏꯟꯍꯦꯜ ꯇꯧꯁꯜꯂꯤ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇ꯭रीमिस्टꯀꯤ ꯃꯅꯤꯜꯗꯨ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯂꯣꯏꯅ ꯆꯤꯡꯁꯤꯟꯈꯤ ꯃꯆꯤꯟꯗ ꯆꯤꯡꯁꯤꯟꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇ꯭रीमिस्टꯀꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨ ꯎꯔꯛꯄꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯕꯗꯧꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯕꯣꯝ ꯑꯃꯗꯧꯅ ꯄꯣꯈꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯎꯐꯨꯜ ꯑꯣꯟꯈꯤ ꯍꯥꯏꯕꯗꯤ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯂꯣꯏꯅ ꯆꯥꯛꯊꯤꯛꯇꯨꯅ ꯁꯤꯈꯤ
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯃꯤ ꯇꯃꯛꯇ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯄꯤ ꯍꯣꯒꯥꯟꯁꯨ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯆꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯕꯣꯝ ꯑꯗꯨꯒꯤ ꯃꯅꯤꯜ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯛꯇꯨꯅ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯅꯤꯁꯨ ꯍꯦꯄꯤ ꯎꯅꯕ ꯂꯥꯛꯈꯤ ꯍꯦꯄꯤꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯣꯅꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯃꯃꯥꯡꯊꯛꯇꯗꯤ ꯃꯦꯟꯗꯔꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅꯗꯤ ꯁꯥꯎꯅꯤꯡꯉꯝꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯛꯍꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯇꯣꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤ ꯃꯗꯨꯗ ꯃꯦꯟꯗꯔꯤꯟꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯇꯣꯅꯤꯁꯨ ꯁꯥꯎꯔꯕꯅꯤꯅ ꯃꯦꯟꯗꯔꯤꯟꯗ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯇꯥꯛꯊꯣꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯅꯊꯧꯅꯥ ꯂꯩꯇꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯪꯒ ꯑꯩꯒ ꯂꯥꯟꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯐꯣꯡꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯦꯄꯤꯅ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ 3D ꯃꯦꯞꯄꯤꯡ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀ꯭ꯂꯨ ꯑꯃ ꯊꯦꯡꯅꯈꯤ ꯀ꯭ꯂꯨ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯦꯅꯤꯁꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯃꯤ ꯈꯔꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯦꯅꯤꯁꯤꯗ ꯆꯠꯂꯒ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯦꯞꯈꯤ ꯇꯣꯅꯤꯁꯨ ꯄꯦꯄꯔꯒꯤꯗꯃꯛꯇ ꯂꯥꯏꯙꯤ ꯑꯆꯧꯕ ꯑꯃ ꯃꯍꯥꯛꯀꯤꯗꯃꯛꯇ ꯒꯤꯐ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯊꯝꯃꯤ ꯃꯌꯨꯝꯗ ꯄꯦꯄꯔ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯤꯐ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯣꯅꯤꯗ ꯍꯥꯏꯔꯛꯏ ꯇꯣꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛꯇꯤ ꯁꯨꯗꯨꯅ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯍꯜꯂꯤ ꯄꯦꯄꯔꯁꯨ ꯂꯥꯛꯂꯤꯕ ꯑꯁꯤ ꯇꯣꯅꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯈꯪꯂꯛꯄ ꯉꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ ꯊꯦꯡꯅꯈꯤꯕ ꯃꯥꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯇꯣꯅꯤ ꯎꯅꯕ ꯂꯥꯛꯏ ꯇꯣꯅꯤꯗꯤ ꯃꯥꯌꯥ ꯑꯁꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅꯗꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯀꯤ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯈꯤꯕꯗꯨ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯦꯟꯗꯥꯔꯤꯟꯒꯤ ꯃꯤ ꯁꯦꯕꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯐꯝ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯄꯔꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯥꯔꯛ 42 ꯑꯗꯨ ꯄꯦꯄꯔꯗ ꯎꯞꯁꯤꯜꯍꯟꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯃꯥꯟ ꯄꯤꯔꯗꯨꯅ ꯄꯦꯄꯔꯗ ꯎꯞꯁꯤꯜꯍꯟꯈꯤꯕꯅꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯁꯥꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯔꯤꯖꯅꯦꯠ ꯇꯧꯕꯗ ꯅꯠꯇꯅ ꯃꯁꯥꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯄꯋꯥꯔ ꯑꯃꯁꯨ ꯄꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯕꯤꯟꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯍꯤꯡꯍꯧꯕꯅꯤ ꯄꯦꯄꯔ ꯊꯣꯏꯗꯣꯛꯅ ꯁꯣꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯄꯦꯄꯔꯗ ꯌꯥꯎꯔꯤꯕ ꯑꯥꯔꯃꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯎꯞꯁꯜꯍꯜꯂꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯁꯤ ꯍꯧꯖꯤꯛ ꯅꯤꯡꯊꯤꯅ ꯐꯪꯁꯅꯦꯜ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯕ ꯐꯥꯎꯕ ꯉꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯀꯌꯥꯗꯒꯤ ꯔꯣꯀꯦꯠ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯌꯨꯝ ꯑꯗꯨ ꯇꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯔꯛꯇꯨꯅ ꯏꯁꯤꯡꯗ ꯂꯨꯞꯈꯤ ꯏꯁꯤꯡꯗ ꯂꯨꯞꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯦꯛ ꯑꯃꯁꯨꯡ ꯕꯦꯂꯥꯝꯕꯇꯤ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯂꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯄ ꯉꯝꯈꯤꯗꯦ ꯁꯦꯕꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯇꯣꯅꯤ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯇꯣꯅꯤꯒꯤ ꯁꯨꯠ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯐꯪꯁꯅꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯇꯣꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯥꯔꯚꯤꯁꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯅꯤꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯗꯨꯅ ꯂꯩꯈꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯅꯤꯒꯤ ꯁꯨꯠꯇ ꯌꯥꯎꯔꯤꯕ ꯍꯥꯏꯕꯗꯤ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯁꯨꯠꯇ ꯌꯥꯎꯔꯤꯕ AI ꯑꯣꯏꯔꯤꯕ ꯖꯥꯔꯚꯤꯁꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯃꯥꯡꯊꯛꯇ ꯖꯥꯔꯚꯤꯁꯀ ꯃꯍꯥꯛꯀ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯇꯦꯅꯤꯁꯤꯁ ꯍꯥꯏꯕ ꯂꯝ ꯑꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤꯅ ꯖꯥꯔꯚꯤꯁꯅ ꯃꯍꯥꯛꯄꯨ ꯇꯦꯅꯤꯁꯤꯁ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯣꯅꯤꯒꯤ ꯁꯨꯠ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯩ ꯑꯁꯤ ꯂꯣꯏꯅ ꯇꯦꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯥꯔꯚꯤꯁꯁꯨ ꯁꯠꯗꯥꯎꯟ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨꯗ ꯃꯩ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯥꯂꯤꯕꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯄꯥꯎ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯌꯨꯝꯗ ꯄꯦꯄꯔꯗ ꯄꯥꯎ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯇꯣꯅꯤ ꯁ꯭ꯇꯥꯔꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯈꯤ ꯇꯣꯅꯤꯁꯨ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯎꯟ ꯇꯥꯕꯅꯤꯅ ꯌꯥꯝ ꯏꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯇꯨꯅ ꯂꯥꯛꯄ ꯇꯥꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯃꯗ PCO ꯑꯃꯗꯒꯤ ꯐꯣꯟ ꯇꯧꯏ PCOꯗꯒꯤ ꯐꯣꯟ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯦꯜꯃꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯀ꯭ꯌꯨꯔ ꯂꯥꯏꯟꯗ ꯄꯥꯎ ꯄꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯦꯄꯔ ꯄꯣꯠꯁꯨ ꯇꯣꯅꯤꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯦꯜꯃꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯔꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯐꯪꯈꯤ ꯃꯔꯝ ꯑꯁꯤꯅ ꯇꯣꯅꯤꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯄꯦꯄꯔ ꯄꯣꯠꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯈꯔ ꯁꯥꯟꯇꯤ ꯐꯪꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯦꯄꯔꯅ ꯃꯥꯌꯥꯗ ꯅꯪ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯇꯣꯅꯤ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯌꯥꯗ ꯍꯪꯉꯤ ꯃꯗꯨꯅ ꯃꯥꯌꯥꯁꯨ ꯃꯍꯥꯛꯀꯤ ꯔꯤꯁꯔꯆ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯣꯜꯗ꯭ꯔꯤꯁꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ
Aldrich hariba asi Mandarin hariba nupa ase khusamnaraduna haibadi terrorist ka khusamnaraduna thabak tawbadagi masigi paw ase ai Tony tamba lakpani Tony nadi national media da mahana phongna Mandarin da singnakhrapanina Tony si khudong thiba yai haduna aina masigi wafam se tamba lakibani haduna hare masigi matungda paper na mayabo mafam chaba jaga amada puduna lai makhoni mafam madura phaminaduna asum wari sanaduna leiringi tanjaduda mafam madura Aldrich hariba nupa ase lai tasingna harba matamda Aldrich amasung maya si hawjik phawa makhoini thabak tongminari plan khudimasi Aldrich na sinkibani amasung paper bu phana bidamukta maya na Aldrich bu mafam madra kokhibani aduga khoina khangwa ngamliba sidi maya masamangna mahaki formula oriba extremist asi Aldrich yonthokra habasi su khoina khangwa ngami mato usum toduna Aldrich na paper bu phaki kidnap tawki kariguma mahana paper bu kidnap tawki taragadi Tony asi mahana sananing mamong sanaba yadoribani amasung mahaki extremist hariba formula asida problem khara leriba sisu solve tawba ngamgani haiduna khalibani haibidi Tony gi mating lo pamkhibani Tony su mahana ma 42 do chingduna yuma madi yoksalai yumadu garasa du mahana ma 42 do charge tawna hone tajadu mafam adula yumadu gi angang adulai angang sigi maming asina Harley Kinner kawi Harley hariba angang asi mamang thakthagi Tony da ngawduna leibani haibidi Iron Man gi fan ni maramaduna Tony makhoini wari asum sanarakpadagi makhoini si maruboina tinarakhi Tony na mangwada self defense ki khulai amasu sinaki maduragi makhoini su mafam maduda Mandarin gi investigation tawna bagi damakta bom pokhai khiba mafam amada yore bom pokhai khiba mafam asi Mandarin na pokhai hamadina te tawbodabu mamang thakta Mandarin na extremist season naraduna bom pokhai khiba matamda happy bo son khiba bom madugi hit signature ga mane haiduna mafam madura lakbani bom pokhai bagi temperature gi chang asi 3000 degree celsius amuti oike mafam madura changduna yengba matamdadi mafam madura mamang thakki pawdadi mi taruk chiki haiduna paw phongki tawbodabu mafam madura mami ta horiba sidi mi manga khakdagi mami ni maram madura Tony su kalinu haiduna chingnaduna laiki siriba mayam adugi marakta military gi nupa amasi yauri mahaki maming asina Charles Davis kawi maram madura Tony su Charles Davis hariba nupa asigi mama asibu unabalai masu club amada yu thaktuna lai Tony su mafam madura yorpa matamdadi Charles Davis ki mama adu atopa misak amaga ngaiduna lairi habasi mahana Charles Davis ka wari sanabadagi khangba ngamai mahana ngariba misak adu Charles Davis ki mama dagi file ama loba laklibani file asi yamna confidential oiba file ni mafam madura nupi amlai nupi si police ni haiduna mahana mayamna saktai nupi duna laklibasi Tony ni habasi khangmadagi mahana Tony de attack tawba hori mato ududagi Tony na su Charles Davis ki mama da file adu losin kinabagi da mukta hare amasung mahana su adumna file adu karai dana ma kauthoki Tony su matwai hingnabagi da mukta mafam madura chenthore maramdi nupi duna mahaki makulasi punchen kibani mafam maduragi mahaga samasum chenthoraki tawudabu nupi duna mahapo nomaina kapsalaktuna attack kyamaram tawi mahagi puliba adu nupi duga khanaba matamda nupi dugi mahag adura yanba matamda nupi duri thorokpa maisa aduna yot adu tatkibani asum tawdana makhoini asum phunabadagi Tony su mafam amada lotkhi Tony su khulai amta yaudrabanina upai lekhi maram aduna hotel aduna leiriba microwave ta metal gi polama hapchaladuna microwave adu pokai lakhi asum tawdana mahana mafam adudagi mathwai hingjaki amasung nupi adu mahana microwave pokai lakpadagi ice tara adu palaladuna mahaki mathwai lokhi tholiba thodo se Tony na tawi yawnadi tawbanate tawbadabu pokai lakpaduru mahak paithokduna tara adu pandro lekhibani tanjadra mafam adura 7 hariba nupasilai 7 hariba nupadana matakta leiriba ising yawba tingki dubu mahi langthokhaladuna mahana Tony de tektore Tony de mahana adumna tektorokpadagi Tony su karigu posaga mana mahapu phajendra lekhi maramaduna mahana thorakpa ngamkhide maduragidi Tony gi anawba marubariba Harley su mafam aduda Tony bu kannabagi honajai tawbutu mafam adura 7 na Harley bu su phajanki maduragi mamang thakta Tony na mangwanda pikhiba self defense ki khulai adu Tony na ingit tawduna sijina waiduna hare asum tawduna Harley na self defense ki khulai adu sijina aduna mahana 7 de attack tawkhi 7 su gyan mangli tanjaduda Tony su khulai ma puthoraktuna mahana 7 de attack tawi ngasai khei de khulai ase research tawdabani na khulai se ma pangan yawdabani objecti mahana khulai adu sijina aduna 7 bu mafam aduda kapthokhi asum tawduna Tony su mafam adudagi 7 gi gari tongladura mayum tamna chatke tawi amasum mahana Harley da mahaki Iron Man gi armor atubo section na thamnabagi tamta hare Harley na de Tony gi matung ina jabani tawbudabu
Tony Hali Sandabanga Hadra Mapam Madagi, Halibu Bida Piram the Kivani, Ali Haribanga say Yam Singbanga the Waribani. Lambida Tonisu, Gari Todula Pumatanda, Mahana, Pilot to the Mahakimi and to Hector of the Waki, Pilot to the Iram Libasi, M. Haidun Irami, I with the Mamang took the old risky company to Maming Aduni. Maramatra Mahana Mahaki Maru, Colonel Rosta Pontawi, Colonel Rosna Season Riba, Hosi War Machine Hambatagi, Iron Patriot Haiduna, Maming Tonkiba, Armor Asiso, M. Sariba Company, Senasakibani, Tasin Habamatamda, M. Samusung Government Asi, Marie Delaney. Maramudra Mahana, Rosta Ponto, Dana Mahaki, Armor Tugi, IDMusung Password Pu Hadun Hare, Magi IDMusung Password to Season Raduna. Amski server to Mahana access to Haduna, Mana Rosta Harapani. Although the Gidi, Tonisu, Christmas Pantokuna, Leriba Mapama, the Chanchelay, Mana Mapama, the Mapamatugi, Miss Haratuna, Vena, the Chanchanke. Mahamadura Leriba, Vena Dugi, Internet case, speed the Simhan check, Topomatam Dadi, Internet speed the sea, Yamu name Bahabu Remi. Tasin Habamatam the Vena to reporter Maki Veni, Maramaduna, Tolina Mahaki computer singer to access to Nita Mingaduda. Reporter to Suma Pomatrulai, Labo Pabahagatra, reporter to Su Tony Gi, big fan of Terame, Maramadra, Tolin Haibo from Kotimak, Mahana Roina Yai, Maramadra Mahana Vena to Yamata Kakaladuna, Internet case Peter say, Tona Buitamata no part to the Hare, no part to Su Kara takes a Biwa Vazani Mahak, Gari to Yamata Kakaladuna, Tolina Harakiba to Gundam Hak so Internet case Peter to Tuna Buitamata same Sav Hore, Moto Sumna Internet case Peter to Tugale, Amazon, Colonel Rosna Mangunda Mahaki. Armor do IDM password piraki, Mato was on the man MG, server do Hectoki, server do the Changapamatanda, Mamang took the Mahana Tena missing a dream of Maduda, Aldrisna, Loyal experiment of Nale Misak Natani, Makoi Taruk Mahana experiment of Vani, Masida Chad Davis, Ellen Brand, Asina Chingwa Makoi Tarupu, Mahana experiment of Kibani, experiment to Womatamda, me Mangati, extremists inject the Womatamda, Chanakiti, Maramaduna, Makoi Mapam Maduda, Aduma explode to the Pokaiki, Mohammadra Nupi, Masu Hingawi, Nupi, Makutat Pani, Tobuta Wumhak, extremist carpatagi, Makulasi, Pakala Kibani, Masigi Nupi, Cinema Mantak, the police Haraka, Tony de Tictor Kibanapido. Some Nakandana Mandarin Harivana Pasana, American President upon Tortuna, Mahana Davi Karatali, Amazon Mahana, American President Mumanda, Mia Monomina Captain Hatke, Mato Sumna, President missing the Mandarin upon Torklivasi Kadai, the Gino Habagi, location as he traced okay. Signal as he Kadai, Lagivano Hydra, traced the Womatamati, Signal as he Pakistan the Lapin have a Kamataki, Mapam Baduda, Colonel Ross Laki, Colonel Ross Mahomadu Yopumatam the day, Mapam Baduda, Nupi Kayamrum. Pita Idra Levi Mong Sitenaki, Mato Suna, Colonel Rosa Mapomadra Leva missing a double, Ki Danabagita, Yamlan Tis and a coakway, Tobuto Mapomadura Leva and the Piamana, Colonel Roski Makola to a top pike, Tasin Habamatam than the PSC so, all risky meaning Havidi, extremiski Hidaka of a Mishakamani, Mato Suna, Colonel Rosso Mapomadura, Adamogian Mandra Taki, Masidi Quena Kamangam Livasi, Colonel Rosa Sibo, Pana Vidamakta Makoina. Plan a Matoki happy simity, I quite a Kangmangame. Mato Sumna, Tony so Harley the phone Tori, Amazon, Jarviska Warishanaki Haduna, Jarviska Warishanahali, Maduri Jarvisna, Mandarin the phone Trokivasi Karai, the Gino Haduna, Nitizana, Tijalava Matung the Mahana, Mandarin Haribasi, Miami Dele Haduna Mahana, Power Sing with the Tamki. Mato Sumna Mahakso, Mandarin Tivalai, Tawutabu Mahana Kangmangam Madudi, Mahaki, Armorasi, Charles Patuna Togre. Maramdi Pajana power source Amaliduna Charles Tobusunatavanina, Mahaki Armorasi, Yamna Tapna Charles Tobi Monga Mahana Kangmangame. Maramadra Mahaki Armor to so Mahak Shet Payakide, Upari Tribuna Mahasu to Kalam the Saladuna, Mahana Mapamaduri Posi Yamurum Lake, Amusung Mahana Sinavayaba, Kulai Kara Mahana Saki, Masum Todu Mark Miami, Florida, Yoki, Maduri Matung Tony so, Mandarin the Labors of Hadras and Chile. Mahamadura Leba missing a dome Mahana Sarakiva Kulai Aduna, Hala Haladuna Mahak, Mandarin Malaki of Slay. Mahana Mandarin Malaki of Womatamdi, Mahak, Yamanak Bahaviduaki, Madam De, Nahali Mahana Tizarakliba Mandarin Haribasidi, Ate Kanam to Remdre, Aldris Haribano Parts and Lake Kiba Mishakamani, Mahasi, Ectoramani, Tasin Habumatamda, Aldris Haribano Parsina, Trevor Hariba, Ectoramabu Mahana Lake Laduna. Mahagasibo plastic surgery to Biki Amazon, Yamasatiba terrorist ama Putorakibani. All reason Asuna Tokibi Maramdi, extremist Hariba Kulai Sisina Duna, me Cameron Siki Amazon, Bomb Cameron Pokaki, Masi experiment Sita Wumatamda,
ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕꯒꯤꯗꯃꯛꯇ ꯕꯗꯅꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯦꯟꯗꯔꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅ ꯂꯧꯍꯟꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯃꯦꯟꯗꯔꯤꯟꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯣꯜꯗ꯭ꯔꯤꯁꯅ ꯇꯧꯈꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯃꯦꯟꯗꯔꯤꯟ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯦꯚꯤꯟ ꯑꯦ.ꯀꯦ. ꯆꯥꯔꯜꯁ ꯗꯦꯚꯤꯁ ꯑꯗꯨ ꯂꯥꯛꯈꯤ ꯁꯦꯚꯤꯟꯅ ꯇꯣꯅꯤꯕꯨ ꯃꯀꯣꯛꯇ ꯊꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯌꯥꯅ ꯃꯃꯥꯡꯊꯛꯇ ꯐꯣꯔꯃꯨꯂꯥ ꯑꯃ ꯃꯉꯣꯟꯗ ꯄꯤꯌꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯇꯣꯅꯤꯅ ꯆꯦ ꯑꯃꯗ ꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯦ ꯑꯗꯨ ꯃꯌꯦꯛ ꯃꯥꯡꯕꯗꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯣꯅꯤꯗ ꯍꯥꯏꯔꯛꯄꯅꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯃꯍꯥꯛꯅ ꯏꯔꯝ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯨꯊꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯌꯥꯅ ꯃꯉꯣꯟꯗ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯇꯣꯅꯤꯁꯨ ꯃꯥꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤꯗꯦ ꯇꯣꯅꯤꯅ ꯃꯥꯌꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯗꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯁꯨꯝ ꯍꯟꯖꯤꯟꯅ ꯇꯧꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯤ ꯀꯌꯥꯃꯔꯨꯝꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯇꯣꯅꯤꯗ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯜꯗ꯭ꯔꯤꯁꯁꯨ ꯂꯥꯛꯏ ꯑꯣꯜꯗ꯭ꯔꯤꯁꯅ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯣꯅꯤꯗ ꯍꯥꯏ ꯇꯧꯕꯇꯕꯨ ꯇꯣꯅꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯑꯣꯜꯗ꯭ꯔꯤꯁꯅꯁꯨ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯣꯅꯤꯗ ꯂꯣꯏꯅ ꯍꯥꯏꯈꯤ ꯇꯣꯅꯤꯁꯨ ꯑꯣꯜꯗ꯭ꯔꯤꯁꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯜꯗ꯭ꯔꯤꯁꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯄꯦꯄꯔꯗ ꯑꯦꯛꯁꯇ꯭रीमिꯁꯠ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯁꯤꯟꯕꯒꯤ 3D ꯃꯣꯗꯦꯜ ꯑꯃ ꯎꯠꯂꯤ ꯀꯔꯤꯒꯨꯝꯕ ꯇꯣꯅꯤꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯒꯗꯤ ꯑꯦꯛꯁꯇ꯭रीमिꯁꯠꯀꯤ ꯍꯤꯗꯥꯛ ꯑꯁꯤꯅ ꯄꯦꯄꯔꯕꯨ ꯔꯤꯖꯦꯛ ꯇꯧꯗꯨꯅ ꯄꯦꯄꯔꯁꯨ ꯄꯣꯈꯥꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯣꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯁꯤ ꯅꯝꯗꯨꯅ ꯄꯦꯄꯔꯗ ꯀꯥꯞꯁꯤꯟꯈꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯌꯥꯗꯤ ꯍꯥꯟꯅ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯄꯦꯄꯔꯗ ꯍꯤꯗꯥꯛ ꯑꯁꯤ ꯀꯥꯞꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯥꯌꯥꯁꯨ ꯁꯥꯎꯔꯛꯏ ꯑꯃꯁꯨꯡ ꯇꯣꯅꯤꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯣꯅꯤꯕꯨ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯜꯗ꯭ꯔꯤꯁꯇ ꯀꯤꯍꯜꯂꯛꯏ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯑꯦꯛꯁꯇ꯭रीमिꯁꯠ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯜꯗ꯭ꯔꯤꯁꯇ ꯀꯤꯍꯟꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯜꯗ꯭ꯔꯤꯁꯅ ꯃꯥꯌꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯍꯥꯛꯅ ꯃꯥꯌꯥꯕꯨ ꯍꯥꯠꯇꯣꯛꯂꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯅꯜ ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯔꯅꯜ ꯔꯣꯁꯁꯨ ꯁꯨꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯩ ꯊꯣꯛꯍꯜꯂꯛꯇꯨꯅ ꯀꯔꯅꯜ ꯑꯗꯨꯒꯤ ꯁꯨꯠ ꯑꯗꯨꯕꯨ ꯁꯥꯕ ꯌꯥꯕ ꯁꯥꯍꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯅꯜꯁꯨ ꯑꯥꯔꯃꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯚꯤꯟꯁꯨ ꯑꯥꯔꯃꯔ ꯑꯗꯨꯕꯨ ꯂꯤꯠꯂꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯣꯅꯤꯅ ꯃꯌꯥꯃꯤ ꯑꯃꯁꯨꯡ ꯇꯦꯅꯦꯁꯤꯁꯀꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯔꯥꯞꯄ ꯑꯁꯤ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯛ 42 ꯑꯗꯨꯕꯨ ꯀꯧꯗꯣꯔꯤꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯎ ꯌꯥꯔꯝꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯄꯥꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯄꯥꯠꯁꯤꯡ ꯑꯁꯤ ꯇꯦꯅꯦꯁꯤꯁꯇ ꯒꯔꯥꯖ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯄꯥꯠꯁꯤꯡ ꯑꯗꯨ ꯇꯣꯅꯤ ꯇꯝꯅ ꯂꯣꯏꯅ ꯄꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨ ꯂꯥꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤ ꯇꯣꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨ ꯄꯥꯏꯈꯠꯅꯕꯒꯤ ꯇꯧꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨ ꯃꯩ ꯑꯃꯨꯛ ꯂꯣꯏꯊꯣꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯇꯣꯅꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯇꯣꯅꯤꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯣꯗꯤꯕꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯀꯔꯅꯜ ꯔꯣꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯇꯣꯅꯤꯒ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯁꯤꯟꯅꯕ ꯃꯦꯟꯗꯔꯤꯟ ꯑꯗꯨꯁꯨ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯃꯦꯟꯗꯔꯤꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯑꯃꯁꯨ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯌꯥꯝꯅ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏ ꯑꯁꯨꯝ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯃꯤꯡ ꯑꯁꯤꯁꯨ ꯑꯣꯜꯗ꯭ꯔꯤꯁꯀꯤ ꯄ꯭ꯂꯥꯟꯗ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯅꯜ ꯔꯣꯁꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯅꯤꯡ ꯄꯤꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯑꯁꯤ ꯗꯦꯟꯖꯔ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯦꯌꯔ ꯐꯣꯔꯁ 1 ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯈꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯃꯔꯝꯗꯤ ꯑꯣꯜꯗ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯝꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯊꯝꯅꯤꯡꯕꯅꯤꯅ ꯃꯍꯥꯛꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒ ꯈꯨꯠꯁꯝꯅꯔꯗꯨꯅ ꯑꯁꯦꯡꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯠꯂꯕ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯕꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯍꯜꯂꯒ ꯑꯃꯦꯔꯤꯀꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯊꯝꯕ ꯄꯥꯝꯕꯅꯤ ꯑꯃꯁꯨꯡ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯑꯦꯛꯁꯇ꯭रीमिꯁꯠ ꯁꯤꯖꯤꯟꯅꯗꯨꯅ ꯐꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯚꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯥꯏꯔꯟ ꯄꯦꯇ꯭ꯔꯤꯌꯠꯀꯤ ꯑꯥꯔꯃꯔ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯅ ꯃꯍꯥꯛ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯑꯥꯔꯃꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯀꯔꯅꯜ ꯔꯣꯁꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯇꯧꯕꯇꯕꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯏ
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈꯤ ꯑꯃꯁꯨꯡ ꯀꯔꯅꯜ ꯔꯣꯁꯀꯤ ꯑꯥꯏꯔꯟ ꯄꯦꯇ꯭ꯔꯤꯌꯠꯀꯤ ꯑꯥꯔꯃꯔ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯣꯜꯗ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯕꯨ ꯊꯥꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯥꯔꯛ 42 ꯑꯗꯨꯕꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯁꯦꯕꯦꯟꯒ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯏ꯫ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯔꯛꯄꯗꯒꯤꯗꯤ ꯁꯦꯕꯦꯟꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯎꯅ ꯍꯣꯍꯟꯈꯤ꯫ ꯑꯥꯏꯔꯟ ꯃꯦꯟꯅꯁꯨ ꯁꯦꯕꯦꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯔꯦꯡ ꯂꯦꯡꯍꯜꯂꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯄꯥꯏꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯌꯥꯜꯂꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤ꯫ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯀꯜꯂꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯍꯟꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔ ꯑꯗꯨ ꯃꯍꯥꯛꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅ ꯈꯪꯉꯝꯃꯅꯤ ꯃꯗꯨꯗꯤ ꯇꯣꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯇꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯨꯠꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯉꯝꯃꯤ꯫ ꯁꯤꯟ ꯑꯃꯗꯅ ꯄꯦꯄꯔ ꯑꯁꯤ ꯑꯣꯜꯗ꯭ꯔꯤꯁꯅ ꯐꯥꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯅ ꯄꯦꯄꯔꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯄꯣꯠ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯂꯤꯁꯁꯨ ꯑꯥꯔꯃꯔ ꯑꯗꯨꯅ ꯑꯣꯜꯗ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯥꯔꯃꯔ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯑꯣꯜꯗ꯭ꯔꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟꯕꯨ ꯑꯥꯔꯃꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯜꯂꯗꯨꯅ ꯊꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤ ꯍꯥꯠꯄꯒꯤ ꯂꯥꯏꯚ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯗꯨꯅ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯔꯣꯁ ꯑꯃꯁꯨꯡ ꯇꯣꯅꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯄꯦꯄꯔꯕꯨ ꯀꯟꯕ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯥꯔꯃꯔ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯜꯗ꯭ꯔꯤꯁꯀꯤ ꯃꯤꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯄꯁꯤ ꯎꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯜꯗ꯭ꯔꯤꯁꯀꯤ ꯃꯤ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯀꯌꯥꯃꯔꯨꯝ ꯇꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯣꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯅꯤꯒꯤ ꯑꯥꯏꯔꯟ ꯃꯦꯟꯒꯤ ꯁꯨꯠ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯁꯨꯠꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯍꯥꯡꯕ ꯃꯇꯝꯗ ꯁꯦꯝꯈꯤꯕ ꯑꯥꯔꯃꯔꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡ ꯑꯗꯨꯒꯤ ꯍꯤꯠ ꯁꯤꯒꯅꯦꯆꯔ ꯑꯗꯨꯕꯨ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯨꯠ ꯑꯃꯕꯨ ꯃꯍꯥꯛꯅ ꯁꯦꯠꯆꯟꯈꯤ꯫ ꯔꯣꯁꯅꯗꯤ ꯇꯣꯅꯤꯗ ꯁꯨꯠ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯨꯠꯁꯤꯡ ꯑꯗꯨꯗꯤ ꯇꯣꯅꯤꯒ ꯂꯣꯏꯅ ꯂꯤꯡꯛ ꯂꯩꯕꯅꯤꯅ ꯁꯨꯠ ꯑꯗꯨ ꯑꯃꯠꯇ ꯄꯤꯕ ꯌꯥꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯥꯔꯚꯤꯁꯅ ꯄꯦꯄꯔ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯇꯣꯅꯤꯗ ꯄꯤꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯣꯅꯤꯁꯨ ꯁꯨꯠ ꯑꯃ ꯁꯦꯠꯂꯗꯨꯅ ꯄꯦꯄꯔꯕꯨ ꯀꯟꯕ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯦꯄꯔꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯜꯗ꯭ꯔꯤꯁ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯇꯣꯅꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯣꯅꯤꯒꯤ ꯑꯥꯔꯃꯔ ꯑꯗꯨꯕꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯏ꯫ ꯇꯣꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯣꯜꯗ꯭ꯔꯤꯁꯀꯤ ꯃꯈꯨꯜ ꯑꯗꯨꯕꯨ ꯀꯛꯊꯠꯄ ꯇꯥꯈꯤ ꯑꯃꯁꯨꯡ ꯑꯣꯜꯗ꯭ꯔꯤꯁ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯑꯃꯁꯨꯡ ꯏꯟꯊꯣꯛꯅꯕꯒꯤ ꯏꯐꯦꯛ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯒ꯭ꯔꯣꯡ ꯂꯣꯏꯅ ꯅꯤꯡꯈꯥꯏꯔꯛꯏ ꯑꯃꯁꯨꯡ ꯄꯦꯄꯔꯁꯨ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯅꯤꯁꯨ ꯄꯦꯄꯔꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯦꯄꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯔꯣꯁꯅꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯕꯨ ꯇꯦꯡꯀꯔ ꯑꯗꯨꯕꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯀꯟꯈꯤ ꯑꯃꯁꯨꯡ ꯑꯥꯔꯃꯔ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯁꯤꯗꯦꯟꯗ ꯍꯥꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯁꯅꯁꯨ ꯑꯥꯔꯃꯔ ꯑꯗꯨꯕꯨ ꯁꯦꯠꯆꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯣꯅꯤꯕꯨ ꯍꯥꯏꯔꯝꯂꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯈꯤ꯫ ꯇꯣꯅꯤꯁꯨ ꯄꯦꯄꯔꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯄꯦꯄꯔꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯕꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤ ꯑꯃꯁꯨꯡ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯁꯤꯟꯗꯨꯅ ꯁꯤꯈꯤ꯫ ꯄꯦꯄꯔ ꯁꯤꯈꯤꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯜꯗ꯭ꯔꯤꯁꯁꯨ ꯂꯥꯛꯏ꯫ ꯑꯣꯜꯗ꯭ꯔꯤꯁꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯅꯪꯒꯤ ꯅꯇꯨ ꯐꯥꯎꯕ ꯀꯟꯕ ꯉꯝꯖꯗꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇ ꯍꯥꯏꯔꯛꯏ꯫ ꯇꯣꯅꯤꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯣꯜꯗ꯭ꯔꯤꯁ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯥꯔꯃꯔ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯁꯨꯝ ꯑꯥꯔꯃꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯔꯛ 42ꯁꯨ ꯂꯥꯛꯏ꯫ ꯃꯥꯔꯛ 42 ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯔꯛ 42 ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯒ꯭ꯔꯣꯡ ꯅꯤꯡꯈꯥꯏꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯔꯛ 42 ꯃꯆꯣꯏ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯣꯜꯗ꯭ꯔꯤꯁꯅꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯣꯅꯤꯗꯕꯨ ꯂꯪꯅꯕꯤꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯅꯤꯅ ꯃꯥꯔꯛ 42 ꯑꯗꯨꯕꯨ ꯑꯣꯜꯗ꯭ꯔꯤꯁꯇ ꯂꯣꯏꯅ ꯁꯦꯠꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯖꯥꯔꯚꯤꯁꯇ ꯍꯥꯏꯗꯨꯅ ꯃꯥꯔꯛ 42 ꯑꯗꯨꯕꯨ ꯄꯣꯈꯥꯏꯍꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯣꯅꯤꯁꯨ ꯃꯈꯥꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯈꯥꯔꯣꯝꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯜꯗ꯭ꯔꯤꯁ ꯂꯥꯛꯏ꯫ ꯑꯣꯜꯗ꯭ꯔꯤꯁ ꯑꯁꯤ ꯁꯤꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯄꯦꯄꯔꯁꯨ ꯂꯥꯛꯏ꯫ ꯄꯦꯄꯔꯁꯨ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯁꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯐꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯜꯗ꯭ꯔꯤꯁꯄꯨ ꯌꯣꯠꯆꯩ ꯑꯃꯅ ꯊꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯄꯔꯁꯨ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯀꯤ ꯍꯤꯠ ꯁꯤꯒꯅꯦꯆꯔ ꯑꯁꯤ ꯐꯪꯂꯕꯅꯤꯅ ꯃꯃꯥꯡꯊꯛꯇ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯑꯥꯔꯃꯔꯁꯤꯡ ꯑꯗꯨꯗ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯀꯤ ꯍꯤꯠ ꯁꯤꯒꯅꯦꯆꯔ ꯐꯪꯕꯁꯤꯡ ꯑꯁꯤ
loina halu hairabani mahana order pikibado armor amana follow tawraduna armor aduna paper bu hana bidamata chingchalai tobutabu Tony na mahaki armor da lem na bidamata command pigadaba earpiece adusu khanaba chainaba matamaduda taaduna laiki Maramaduna command pipangam kite tanja duda armor du pasilapum matamda paper na armor adugi mabuk aduda kutum na thintakli amasung hodrong holi Madui matung armor duda yawa bom amabu kauksaladuna mahala Aldris bu bom pokai haladuna hatki Mato udu matamda Tony di yam ngaki amasung paper di karino ay tori basibo haiduna mahak masamata ngaki haibdi mahak asi yamna violent oibigi mongama mahala thingnaba matamda masamak thajada bhaibdu waiki ngaki matungda Tony na paper busu khamthajaki paper su gyan tarai mamang thaki matamda paper amasung Tony asi yamna quality time spend tawba ngamkhide haibdi mamang thakta mahakna armor singadu saringi matamaduda paper dagi labna lekhibani maramaduna Tony na mahaki armor singadu loina pokai hanki amasung paper da atiyada bumbula pokai hanbadawna yamna fajaba dirsya ama mahakna paper du uhanki asum tawduna mahakna sakiba mahaki Iron Man gi armor kaya singadu loina mang ki bai bdo waiki mato usumna vice president amasung Trevor hariba actor dusu police na phaki Tony sisu yam hai singba scientist ama oibani na mahana experiment khara tawraduna paper gi masadigi extremist gi virus adu lokthoki masigi matung extremist season aduna mahaksu mahaki masadi yauriba arc reactor adu lokthoki mayam khangadabadi mahaki arc reactor si yaw targasu ma haujisu Iron Man oibadi aduma ngami bani sinnamadana aikoina happy hogan su na ba farakpagi mong asi uba phangi Atopa sinambadana Tennessee da Harley so mahaki garasa du changwa matamda Tony na mahaki damakta atang ba gift kamarum pirambagi mohong asisu aikoina uba phangi Masigi matungda aikoina Tony su mahaki kai khraba yu matru laktuna mahaki robot amabu mahana gari na chingduna pubagi mohong asisu aikoina uba phangi Post credit ke sendana aikoina wari pomba si mahana hawrakpa matamda banner dali duna lerambani Tabu banner di Switzerland gi wari edu hawrakpa matamda tumduna laiki Maramaduna mahakti wari singasi amata tahawda bahayabdu waiki Maramaduna mahak amuk hana wari edu liragi haduna banner da hare Mato usumna movie si loisanki kariguma mayamna aigi explanation asi taba matamda nungaiba phawbiyo taragadi like ama tawbiramu amasung subscribe nambiramu mayamgidamukta anawba movie mapudu lakchagi thagachari